पाउचदे जुम्फम ओइबा मर ओइबा पाउ खरा अपडेट तौजरे एम सुना संगसिलक खोंजंग खुदिंग सागुतकने लाइरबा महिरोइ सिंगे महि मसिंग तमलिंगैदा खजिकतो ओरबा सुमतिंग पांगनबा मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट की मखादा एमओबीसी अमदि ट्राइबल अफेयर्स एंड हेल्थ डिपार्टमेंट पीबा पोस्ट मैट्रिक अमदि प्री मैट्रिक स्कॉलरशिप की सेंफम ngasi फाउ मतम चाना महिरोइ सिंग फंगदना लागले हाइरबा स्कॉलरशिप की अपिपा सेंफम asi महिरोइ सिंग महि तमलिंगै पनुंग डिपार्टमेंट पिथोकदबने आइना गरांग एम सुना फंगदोखिबो वफम अदु इम्फाल कॉलेज स्टूडेंट्स यूनियन सो हाक्सिना लौबगा लोइनना यूनियन के मैकेदगी सौगली हिरम एम सुना चांचल खोंजंग यूनियन सौगतनी यूनियन की जेरोल है अतोप पाउ सेप्टेम्बर 13 भारत पुंबद स्ट्राइक चथगदौरे जॉइंट प्लेटफॉर्म ऑफ स्कीम वर्कर सिंधुना सेंट्रल गवर्नमेंट की मखादा लेबा अनऑर्गेनाइज सेक्टर की वर्कर्स पुल्लग लाक्लेबा सेप्टेम्बर 13 भारत पुंबगी ओइबा स्ट्राइक अमा चथगदौरे हिरम की मनिपुर प्रेस क्लब पांगथोगिबा पाउगी मिफम अमदा आंगनवाड़ी वर्कर हेल्पर मिनी वर्कर यूनियन मणिपुर ऑल मणिपुर आशा वर्कर यूनियन की प्रेसिडेंट नावरेम विनोदिनी है सेंट्रल ट्रेड यूनियन तराना पुंसिल मिफम पांगे मिफम यूनियन असना तालेब दाबी पुनः चांसिनमिनदुना डिमांड सिंग फंगनबगिदमक सेप्टेम्बर 13 भारत पुंबद स्ट्राइक चथनब वरेब लौखे मधुगी मतुंगिना ट्रेड यूनियन ए की मतुंगिना गरांग रजिस्टर्ड ट्रेड यूनियन द स्ट्राइक नोटिस पीखरे मतम सांगना आशा वर्कर्स मिड डे मील वर्कर्स मिड डे मील वर्कर्स अवाब क्या थेंगना लागले अवाब कोखनब यूनियन लेंगाक वकत थांगतुना लागले हेतुबंगसी फाव तादना लेरे स्ट्राइक यावरिब मरुइब डिमांड स्टेट की इशूद स्कीम वर्कर्स यूनिफॉर्म पी अदुब मणिपुर की पीदे यूनिफॉर्म की चाही अमरा था तरु खुदिंग मसागी पर्सन अकाउंट लुपा सहम जंगदबनी मणिपुर की 2,900 फाव हापीद्रे सेंफम पीबीयू अतोप स्टेट की वर्कर्स मणिपुर वर्कर्स चामानब थबक तौरीबनी अतोप अतोप लमसिंग हेन पीरगा मणिपुर अपिक ममल आशा अंगनवाड़ी वर्कर्स कोरोना की फ्रंटलाइन वर्कर है लाउथोपीरी फ्रंटलाइन ट्रीट तौबीदे मरम सेंट्रल गवर्नमेंट की मखादा वर्कर फंगफम थोप थागी खुसुमल लुपा 15,000 की सेंफम फंगनबियो करीगुंबा वर्कर मसा की मथौ तौरिंगद कोविड पगलप तारबदी लुपा लाख 10 की इंश्योरेंस एशियर तौबियो हॉस्पिटल फ्री ट्रीटमेंट फंगनबियो करीगुंबा लैखिदब तारगदी लुपा लाख 50 पीगनी आइना प्राइम मिनिस्टर लाउथोगिबदु इंश्योरेंस कवर तौबियो अदु वकत असिसु यावरे आशा अंगनवाड़ी वर्कर्स लोइदुना पथाप लुपा 10,000 की पेंशन था खुदी पीबियो भारत लेंगा की GDP की चाद 30 स्कीम वर्कर्स थादबियो हॉस्पिटल इक्विपमेंट मतिक चाना थम्बियो लेफम का थम्बियो पोजै की ममल तांखतुना जामना वानरब मतम असिदा आशासिंग इंसेंटिव पीबीदब हाबसी लाइबक थीबने ममांगदगी हौना वातुदा हंजिन तानदुना लाक्लबनी सूरिबा खरा असि मसक खंगबिरगा लेंगाना इंसेंटिव पीबियो लेंगा के स्कीम मसि मपुंग फाननबगिदमक होनरिबा वर्कर्स की स्टेटस लेंगा खंगबियो वर्कर ओइना रेगुलराइज तौहलगा मिनिमम वेजेस अदु फंगनबियो हाइबा डिमांड सिंग असिगा लोइनना स्ट्राइक असि चथगनी आइना फंगदोके नागाल मरोमद मणिपुर लेंगा की अरानबा थौंग सिंगी मयुक्त पुन्ना लेमिनबा मथौ ताई कादा कोलिजन अगेंस्ट ड्रग एंड अल्कोहल कादान लमदम मसिगी मयकाबा चिंजाक मरु फंगना मुथननबा लेपतना चथरकबा अवेयरनेस प्रोग्राम की सरुग मोइनगा सिनुथेल पुंगा फताबा मतम इम्फाल वेस्ट डिस्ट्रिक्ट की मनुंग चनबा कोदमपोक्पी मयलेकायद कादा कोदमपोक्पी मयलेकाय यूनिट कोदमपोक्पी मयलेकाय निसाबन एसोसिएशन कादा इम्फाल वेस्ट डिस्ट्रिक्ट कमिटी पुन खुसमनदुना मियामगी ओइबा खन्नानैनबा मिफम अमा फिजिकल डिस्टेंसिंग हाना पांगथोख्रे हाइना कादागी सेरोल अमना आइरे सेरोल असना हाइ थौरम असिदा रिसोर्स पर्सन ओइना सरुयाकिबा कादागी वाइस प्रेसिडेंट दिबनजेट निंथौजमना आइकेबदा सेलेक्ट कमिटी न मणिपुर की यूसुंग खुल फायेंग सेगमाई अंट्रोनसिंग खुल खराद हेंसिन चलुरगा यूसंगबना मियोय क्या अमगी हिंगनद बलंबी ओइरी मियोय क्या थबक पीरी आइबो वफम असदे जंफम वरगा मणिपुर यूसुंग की आइबा पीबगी रिपोर्ट अप मणिपुर लेजिस्लेटिव असेंबली द लांखत की बादु चुमदबा रिपोर्ट अमने सेलेक्ट कमिटी न रिपोर्ट को मतम दलमदम मसिगी तोंगन तोंगन बमाइके क्या दगी यूसुंग की आइबा पीबा यारोय यूसुंगबना मणिपुर मांगजबन हेंगतली हाइतुना मणिपुर लेजिस्लेटिव असेंबली की सेक्रेटरी सेरोल पेसिंदुना जानिंगदबा फंगदोके अदुबा लाइबक थीबदी मणिपुर यूसुंग की आइबा पीबगी रिपोर्ट लांखखिबा असिनी आइके
President member oina saru yakiba kadagi Vice President Ningthaujam Dorena haikibada National Health Survey gi report amagi matungina Manipur da apunba ju thakba nupi gi sang asi chada 0.9 ni aduga apunba ju thakba nupa gi sang asina 37.5 ni asigumba phibam asida Manipur lengan ju sungna ba tharang paikhalak pa basi miyam gi khandabani aila lawi amasong thawng ase Manipur gi miyam mayai ka bachinjak ta laichu hanna ba khat pa ron ba tharang amra ha basi singna ba phawe Tharang gi president member oida saru yakiba kadagi president Hizam Preokumar haikibada Manipur lengan revenue hengkata ba amasung thabak pi ba mingda ju sungdra mapanda jongani hairi adobalamda masigi jomthong kuding de hidak mala yaw ba kwajada chada ba imung leraktre haiba yare Miyoi laktara na nong bada kwajada mata pani chabada nong bada lupa krona kozing oiba yamlaba senpam kaya arem bada mangali amasung masina cancer na chingba laina kaya narakpa matamda layang bada zamlaba senpam kaya arem bada chali masida sunat na Manipur AIDS Control Society ki report amada Manipur da drug chaba miyoi lising kuntra hena lai haiba wafam laire aduwere badi drug chaba miyoi amada nong bada heroin number 4 gram amagi changda sinlara badi nong bada Manipur dagi mangliba sela silpa krona kozing oraga oiba yamlaba senpamne asigumba singa si thingduna khunai asigi miyambo ju amasung tartagi kanjana ba thabak paikat pagi mahuta yu sungna da ba honar pasi laibak thibani aina magna makata na aire kodom pokpi mai lekai nisaban association ki secretary naurem ongpi sakina haikibada haurugli batungi isa isu sing Manipur lenga ki aran ba thawng sidagi kanjana ba kadara changsilak ba khongjang khudi mokta mangjil thana saruk yagani amasung Manipur lenga ki aran ba thawng singi mayukta aikhoi punale bena se haire Makatarakba atopa pau amadana National Institute Ranking Framework 2021 lau thokre Medical Dreams na nifugahum doi suba engineering dana NIT Manipur na samaga taraga mari suba rank dalai bangam kre Union Education Minister Dhamendra Pradhan ngasi National Institute Ranking Framework 2021 gintian ranking list lau thokre ranking asiki batukina Manipur dagi RIMS amadi NIT Manipur na tana rank san bangam khidre ngasi lauthokiba NIRF Indian Ranking 2021 ki batukina overall da Tamil Nadu ki Indian Institute of Technology Madras na anba rank Karnataka ki Indian Institute of Science na alisuba amati Maharashtra ki Indian Institute of Bombay na ahum suba rank da laikre overall asigi wana rank samagi manungta Manipur dagi amata san bangam khidre adumanumak rank band sama yang khaimathoi tikina sari phabu ki rank da Manipur University manung challe Medical ki wena leba kasi ki khwai ki fawa yang kai khangat pada Manipur ki Regional Institute of Medical Science na nifogom doi soba rank trai bangam kre Medical ki wena Delhi ki AIMS na hanba Chandigarh PGI MER na ani soba Tamil Nadu ki Christian Medical College na ahum soba rank dalai re Engineering ki wena leba kasi ki khwai ki fawa Engineering Institute chani khangat pada Manipur ki NIT Manipur na sama ka taraga mari soba rank dalai bangam kre Engineering ki wena Tamil Nadu ki Double IT Madras na ahanba Delhi ki Double IT na ani suba Maharashtra ki Double IT Mumbai na ahum suba rank dalai re Management ki wena Gujarat ki Double IM Ahmedabad na ahanba Karnataka ki Double IM Bangalore na ani suba made West Bengal ki Double IM Kolkata na ahum suba rank dalai re University ki wena Manipur ki rank amata chanbangam khitrabasu Manipur University rank pen sama sumna amadagina sama yankai manung challe University ki wena Karnataka ki IIS na ahanba Delhi ki NU na anisub amadi UP ki Banaras Hindu University na ahum saba rank dalai re Pharmacy ki wena Delhi ki Jamia Hamdard na ahanba Chandigarh ki Punjab University na anisuba Rajasthan ki BIT NS Pilani na ahum saba rank dalai re College ki wena Delhi ki Miranda House na ahanba Delhi ki LSRC for Women na anisuba made Tamil Nadu ki Loyola College na ahum suba rank dalai re atopa editorial ki kalam amada misakta goina yenglase Manipur ki miyamna khwaidagi taning da pau aiba tarabadi political party singa mari lena ba pauni aiba yai maramde state asida sungsina balengak asida leiriba political party singa manungta Manipur People's Party Communist Party of India BJP amasung Indian National Congress asigi manungda sungsina balengak goina state asida pan ki balamda masigi miyamna thengna ki basingi manungda Congress na Losing balengakta CPI amadi MPP jawna lekak semtun state asida thengna khrabani aiba yai madamadu da CPI ki MLA sing minister oikiba yaukre amadi MPP ki MLA sing so minister oikiba yaukhrabani
Asigumba kaya si Manipur gi miyam na khangkraba maramna state asida political party sina magi party ni hena fabani aduga atoba party na fatabani aina mikal mayada yamna toina lauriba sing punama wakal tarba lamda masigi miyam na tabada waram lagani khalli maramde makhoi na ngangjariba laujariba sing asi tabada ware abasi makhoi na khangjaba yamna chunggadra khalle masina maram boraga party amada maral sidun hullaga ngangba kodemak Manipur gi miyam na taning daba matam oirakle abasi state asigi political party sing na khangba chunggadra khalle Amarom the ngasigi state asigi lenga ki MLA minister khodimak lamda masigi miyam na loina khangdaraba ngaktani Makhona adopa party de MLA minister oiramlaba matung tanga sigi lenga ki MLA minister oiribani marapatuna makhona yarumba party da panajamna hunduna miyam tinba mifamda nganglabasu wakal taraba miyam na mamangda noktrabasu matung da soidana na olamgani khalle masigi maramde Tyrell pungphai saduna ngangliba mahak asi kananu haibasi Manipur ki miyam na masak munna khangkraba ngakta oire adu oiba tarabadi haujik taragani thoi suba Manipur ki mikhalda mine boigadorbe asi kananu haibaromda isa isana khangminabana Manipur ki miyam ni na faragatra khalle aduga political party sing khudingmaki afaba saba sing adu Manipur ki miyam na loina khangdarabani da lakadorba lising ani koni thoi gi anganba matamda pangthogadorbe mikhalda state asigi miyam na party ki yengtana mirep oigadorba misakta yenglaga amade khallaga mikhalda sawatlaga thagatpana hena fagadra khalle Maramde Manipur da pan kibale ngak sing da MLA minister oi kiba mioi kya amala kadoriba taragani thoi suba Manipur gi mikhal da mirep oi gadori amadi anuba ahan bon mikhal da mirep oi gadaba kya amasu jawriba sing asida lamda masigi miyamna misak da wide yenglaga sagat pari hena fagadra khalle Maramde hana MLA minister oi kiba sing adu karamba political party da jawramba ge habase loina khangdaram lagani khalle sarkar pari bani ngammi haibagi matagum jumda nongda thajin ba janingde Devananda midai Haukiba September ahung gi nabidang da ayaki mafam da oida padaba SARS kaya tawsinduna kairau kendra gi MLA El Ramesur gi workers in sarkar pairibane ngami haibagi matagumna ayaki jumda nungda thajinba gari gaya thugairamba amasung bai tharambagi thawang asi janingde haina lakliba sahi lising ani kuni thoi da pangthokadaruba taragani thoi suba Manipur Legislative Assembly mikhil da mirem oigani airiba Kiamgai khoirom lekai dagi toijam Devananda midaina phangdokre ngasi Kiamgai khoirom lekai daliba maki jumda pangthokiba pawhi singuna aduda toijam Devananda midaina hai mangmasa maglakliba taragani thoi suba Manipur Legislative Assembly mikhilda kairau kendra da mirep ama oinana ba kendra miyamga punna khusamnadan election campaign committee Kiamgai khoirom lekai haiba committee amusu semtana mikhal gamari leinaba thabak thoram jing chathaba hauduna leijabane haukiba September ahumda ayaki jumga hek thangnana leiba community hall da kendra asigi MLA yawba meeting amba pangthokani habagi pau takhe ayaki hek leikai asida kana kumpana mirep natragana MLA bo oiro mikhal gamari leinaba meeting pangthorok patamda committee ke member singna yawda bahina mamangda warip na dun leiringai kairau kendra gi MLA yawba meeting amba ayaki hek jumki thongal leiba community hall da pangthokna ba hona rakhe Kiamgai khoirom lekai da kanagumba mirip amagi meeting di pangthokpa yagani tawbadabo meeting atuda atopa candidate oigadoriba adudi yawba yadaba habigi warip lawkiba leiringai jerakda meeting dawgani habidagi meeting atuba siliba committee amasung lekai club secretary na singba unaduna hangba satpada makoina meeting asi MLA yawgadabani airake madamaduna bahag masamaksu mikhal thengnagadaba ending mirip amu oibana MLA di yahongano MLA yawdabida pangthokpadi karisu kaide aina mahangna hairamkhiba leike Madamaduda committee na meeting aduda MLA yaholaroi community hall da tawraroi bhamon mandap to ena tawgani haibagi thajaba pirakhe aduba namidang pung 6 makhai khara helakpada community hall da MLA yawraka meeting pangthokle haibagi paulakhi madamaduda bhana community hall manakta thoktuna committee am suklab ke mioi singona bajatke secretary ba amukta thoragu haina wari sanasi haina kauthoki mara thoklipa adu meeting adubo thogai gi haina thoki banate candidate amagi thongal da MLA jawna meeting pangthokliba asigumna MLA ke thongal madam haki meeting pangthokpa da ayat papiroitra aina hangwa japane ado meeting adu da yawriba miyam da thogan de mop amachagalaktuna mahak payom sinduna community hall asi nahaki naral na sabra kari ki meeting pangthokpa yaroi doribano aina fajada bo hoi wata kya sinarge nameda du ki meeting thogai na ba amasung irang thogan na ba atamna siliba MLA Ramesor gi workers ina khona kibane magi maike de ki meeting thogai na ba khona kiba amata laite aina Devananda midai na phangdokhe Mana makatana hai mana community holder leiringita nung ama tharak padagi makhol takhe tungda community holder nung tharakle habigi charge tam haki mafum da charge tawduna haki yumda nung kya thajalaki community hall manak tanamai makhol ama kapagi makhol su takhe
Madusu Devanandana Nongmai Kavlakle Abiki Sars Time Maliki workers Namaki Yumda Kamdun Liba Bolero Tata G. Sibin Singba Katuiduna Masumai Taba Horake. Tungda Irilbung Police Osi Amasung SDB or Singba Kaya Yaunamaki Yum the Laglaga. Nagin on my labor, Hina Haglaki, and on my lady, Aina Pakum Pira Papada. Imung the Nomai labor, Hina Kian Bagaluna Yungimi Punamak Autolaga Imung check the Wani Araga check the okay. Yum the Gino Medicine Bamata Punky Basulate, Aikijungi Marimata. Iseno Pamsung Tata Tauba, driver Amadim Hakpo. Community holder Nung the Tombaki as the police station the Putin Satke. Namida to the Devan the city was Arske election campaign committee Kiamgai Korom Leka Amasung intending Merepamo in the Janning de Ike. Nagaland Masakang the Bur Lainana Natuna Iroika Sire. Nagaland Fact District ki Melody subdivision ki Manung Chanba Kangjan Palace the Masakang the Palina Amana Pataki Iroika Mausaga Manata Pamong the Kangotana Sire Ire. Iroike am hausa kamana ta pong the sebaki pau phang bada gileba ko khonamita Nagaland Animal Husbandry and Veterinary Services ki technical team ama mafamadu da satke timaduna preliminary investigation pang thopa galone the palace adugi masana raba sasing adu balayeng ki makone iroike khanguduna naduna siri badu pastorela maltosida ko bacteria makhala mata thokan balaina nani aike awon pugi damak loina bi hat panopa phare Aun put ki matang the kana China rakpada ginupa amana mahaki loina bibu khauri charam laga hat pagal loina second floor dagi lang thakre and police na sakol sinmeta phangdorakle thaudu godo kumari leden masagi sei kunthraga nipan suraba Vinit Kumar Phat jada phagat kre report khara ki matungina Vinit mahaki loina bi sasi sei kunthraga surabi ki aun put oina anoba sofa amalayu aibada sasi ki mama mapana yakide maduna maram oraga Vinit ka sasi ga khanaraki mahoi ani sahini par ki mamangda lohong ki mahoi ki lohong goda pia ki sofa adu Sindok Mathau Tare Hana Vinit na claim dauke. Isu wasigi matang the Jum Saka second bidang the Vinit Kamaki Luina Big Kanasanaki. Mamma tang the Vinit Namaki Luina Bibu Makuri Milaga Harke, Madugi Matung, Manasasi Hasanga the Sushaki case of Manaba Jungi second floor the Kilang Take. Arrestant Deputy Commissioner of Police Note, Prasis Singha High, Vinita Sasida, Anoba, Kesama Lane of Mama Pada Ayu, Hina Taxin Bada. Anoba Sofa, Ama Lane of Mama Pada Ayu, Hina Taxin Bada Sasina Yakide. Aroy the content sing as a camera over Pau Kara as if a Pau Dam Zariba. Manipulated news YouTube channel Amadi Facebook page as a dagi young people Panama Patagasari. Send a lesson to the Kanarabadi. Subscribe to be tributes and subscribe to be like and share to was a copy of Namapo. Amakana Tagasari.